Prime Minister Sangarang Manena Taurang Tauriba Dolai Thabi Beres Ase Kenan Lintin the same ring at Sangabi Ganohaina, Akoi Bagimiam Lengaki from the Tamlakli. Larik Tama Fang the Bangang Singda Education Gimangal Piba, Namnaba Education Skimama, Marstar Manga Fabagi Manu the Lauto Lagani, Chief Minister Fongo Cray. Education ASK employees की दमकता digitization of service book loinana school sus panamadi sanamina sihaiba project sing education minister na hawdokre Information Technology Department triple IT ke khusam naraga Manipur Cyber Security Center ama linkana bohonari haina fongdorokli Amasung Prime Minister Narendra Modi na hawdokadoriba chama mangarak suba Indian Science Congress ki dabak CM Sabal Loshilakli haina Manipur University ki Vice Chancellor Aditya Prasad na fongdorokli Mukramjari Adam yang bidabasi Impact News ni ay taklamam siyam kanin hausi pungza si pawbagi marabapaw sing miyam da pizari Prime Minister gi Manipur Khongsat Sangaram ni haina Thaurang Tauriba Dolai Thabi Beres ki Kenel Singh Hausi Fawba Semjindriba Maramna Lawpham kaya da awaba mayoknare Kenel Singh Ningtina Semdringaida Beres asi Sangana bohona bigano haina Dolai Thabi Beres ki akobeda laiba miyamna lenga ki mafam da thamlakli Hiramas ki matang da Impact News ki reporter Ketramayum Prem Sandagi akanaba report nama Hector Lising Teret Changwani fu Mungagi Lofam Singda Ising Piduna Lau Singuta Hena Kudung Sahan Bang Amgani Habagi Wakalonda Dolai Thabi Beres Project Asi Haukiv Englising Amaga Chamapan Profudrani Thoida Semki Kumpuraba Project Asi Matam Changla Basusangna Tapna Tama Sabalo Shilakpada Miyam Haraunaki Adubu Beres Asi Men Building is Yamba Sabalo Shilaklabasu Beres Asina Kana Pigi Dodiba, Lofam Singda, Sing Johan Gadaba, Kenel Singdi, Hausik Fauba, Nintina Semita Maramna, Dolai Thabi Beres Project Asina, Miam the Kana Pibagi Mota, Awa Pidagadra Haina, Miam Mi Pinare. Kenel Si Yoraga, Aquina Masi, Mamung Pana, Praza Singda, Label Consigi, Kana Piganina, Aquinam, Sauna Satona, Prazamayam Labazan, Harauna, Toxamane, Huzixi, High but Tabaxing. Kenuziki Labuxi Matak Kenel Sakata Vizita Vida, Huzik, Tabaxi Lui the Vida, Kenel Tok the Vida, Government am to the Sangagan and Highway Palma Tarimasi, the way Prazaki, my cake, section Kataki, Masipi and the Ponto Piper Tare, have the cannabis in the Pandragati, a going to government title Kataki, a going to get a Catalon of Gidamakta, Honor Percy, Tawigano. Dolai Thabi Beres Asigi, Oitang Manakala Kenel Ama. Amadi yetang nakalda Kenel Ama punna Kenel ani asida ising produktuna lafum hector lising mangaga samada ising panggadori bani adubu hojik fawda yetang Kenel gi oina Dolai Thabi Beres tagi hauraga ising thembi hariba mafam asi fawbutang Kenel semba loibutang airi lonana ising thembi tagi hauraga yumnam kunau sinam sambai chingkhu kunrakpam Pangai Amadi Waiton Hari Bam Sing Asi Faur Chaka Bapuna kilometer Mangarom Sang Bakenel Sing Asidi Hosik Faubi in a Semba Hodri Waitang Bakenel give from Ayambasu Hosik Fauba Kenel Toba Hodu Bamramna Hing the lady Dolai Thabi Tam Sangani Haiba Sita the Koyam Haraude Haraudi Dubu Hari Posi Hangaba considering a Sagi Hosuji Okonel from Sambani Sambagi Komer University Yamna Sobo overbridge guitar Haraga singing Lalakato in Turenze Komo Turenze Kimati sing Yamna Mapumpan and Nukata Yamna Lakwa Tureni Masi over Torgan Lakatava Tungus Hadri Hosi Odima Taka Hoki Sambaki Sigma Dangasagi Jalibakin and Salibaga Hoki competition case of Curse Yauri Havidi Mahoki Gamena Hoga Committee Yanaga Pikivari 2 Sana de Xiki and Wankalu Koko have a Kamu Yauri Yauri Kamu Ya guest over Kamu to Gilopom 200 guest over Gamena Commission Big Yaba Potuna direct processor Yab Mapom 200 lady. Other Handaki no good Hadaga and the key low sing of the problem or than a Sumo problem. The Ketang Masana, IFCD department as well. I haven't told the Hydari and low Simuda, dogmatic problem or a partisan tongue by an IFCD department.
हौजिक मियामना स्क्रीन उबिरिबा से केनेल सेमगदबा मफमसिंग असि केनेल असि सेमगदबा मफमसिंग असि हाना लेबाक थोंदुना लौफमदगी मरेप हेना वांगहलबा तुंगदा केनेल तौबगी थबक हौगदबनी अदुबु हौजिक फावबगी वैना मफम अयामबदा लेबाक थोंबा खंगतना केनेल तौबा हौबगी ममी ताद्री नकल अमरमदा केनेल सिंगदा इसिंग पिरकदबा बेरेस असिगी तनेल हुटपगी थबकसु चादा सरुक 38 लोमतमक लोइबता ngairi haina खुन्नाकम एसगी एमएलए टीएस लोकेशोरना फुंदोखिबा लैख्रबनी दामजी लोइसले हाइदना जो अखोई केनेन जिजु लोइसंद्रे अदै उकु नुगु सेमि जिजु कनबाव लोइसंदे तोरेलमदा जो थारक्त्रदि केनेल लमदा जो थारक्त्रदि मरक्ता अखोई दि इसिंग फंगनाय लेतरे अब अदुना अखोई संगाबजे यानिंगदे सिने अखोई हाइछि कुमपुरबा दोलाइथाबी ब्रेस प्रोजेक्ट मतम सांगना तुमनुना लेरमबदगी मिकअप थोरक्तुना मथौ तौबा होरगनि हाइबसि यामना फजबा अमदि यामना फबा वाफमनि अदुबु मियामना नुंगनांगलिबदि सेमबा साबा लोइद्रिबा केनेलना चिंगबा थबक कया असि हाना लोइसनबिदुना बेरेस असि पुंग फाना मथौ तोहनबियु हाइबसिनि इम्पैक्ट न्यूज किनमक पौरमजरिबा केटमयुम प्रेमचांद इम्फाल ईस्ट की कायरंग मुस्लिम दा प्राइमरी हेल्थ सेंटर अमा लाइफम खुनौ दा प्राइमरी हेल्थ सब सेंटर अमा ngasi चीफ मिनिस्टर नोंगथोमम बिरेना संगाखरे लोइना स्टेट असि एजुकेशन की फिबम हेना फगनबगिदम पांडम दा लारिक तम फंगदबा अंगांग सिंगदा एजुकेशन की मंगाल पिब ngamnanaba एजुकेशन स्कीम अमसु मार्च 15 फावगी मनुंगदा लाउथोलगनि हाइन चीफ मिनिस्टर ना फोंगदोक्रे वाफम सिंगा से डायरेक्टरेट ऑफ हेल्थ सर्विसेस मणिपुर सिंदना लाइफम खुनौगी ngasi संगाखिबा PHHC गी कैंपस दा पांगथोकिबा कायरंग मुस्लिम की PHC अमसुंग लाइफम खुनौगी PHHC अनिगी इनॉग्रेल फंक्शन द चीफ मिनिस्टर ना फोंगदोकिबनी थौरमद चीफ मिनिस्टर ना मखा ताना फोंगदोकिबदा हौकिबा सही 15 दा कांग्रेस पार्टी ना लेंगाक पायरम मतमदा लेंगाक की तौफम थोपा एडमिनिस्ट्रेशन निंगथिना तौरमदबना स्टेट असगी मियामना अनौबा अहोंबा अमा लाकपा पामदगी ngasiदी अनौबा लेंगाक अमा लाकपा ngamle BJP न लिसिंग लेंगाक असि लाकपदगी स्टेट असिद अहोंबा कया लाकपा उरे मियोइबगी पुंसी महिंग मरुइना लाइरबसिंगी क्वालिटी ऑफ लाइफ फगदनबगी पानमदा अहेन मियेंग थमदुना लेंगाक असिना होनरी था खुदिंग मियामगी अमदी सिंग लीडर्स सिंग नुमित हाइदुना लेप्तना पांगथोक्तुना लाकपना ngasiदी मियामना थेंगनरंबा अवाबा कया लेंगाक असिना कोगन मंगमले चीफ मिनिस्टर के हकसिल के तेंगबांग हाइदुना लाइरबा नोमगी सुरग साजब सिंगी दमक्ता पाइखलिबा हेल्थ इंश्योरेंस स्कीम असिगी कानबा मियोइ कयादा फंगन मंगमले मसिमकना मरम ओइरगा हाइरिबा अनब गवर्नमेंट असिना लेंगाक स्टेट की स्कीम असी इंडिया की अतोप स्टेट सिंगना मसक खंगदुना एप्रिसिएशन तौबा हौनरे लोइनना सेंटर दसु प्राइम मिनिस्टर नरेंद्र मोदी ने लुपा लाख मंगा फावबा पीबा याबा हेल्थ इंश्योरेंस स्कीम अमसु हौदोकनबा होनरी हाइनसु फोंगदोखी सही तरह मरी मंगा कुंट्रा शासन लेरग लागसु शासन दुगी नुंगाइबा शासन नम लेबगी प्रजादा खानबा इफंग फंगदोगो नखोले फिलदो अंग हुजिक तो अनोबा गवर्नमेंट सि लाखांदा मयाम खरा उमिरे चेंज जे करियो 9 दगिना 12 फावगी मनुंदा मिंग चनबा गमदना लाइरबदगी स्कूल मखा सथबा गमदबा यूनिफॉर्म सेलगा सतबा गमदबा लाइक लेबा गमदबा मदो पे तारीख 15 हो बेस की मम लाउकोकनी anyone लाइक तम पामजबा लाइक लेबा गमदबदगी मिंग चनबा गमदबदगी यूनिफॉर्म लेबा गमदबदगी चंदबसिंगदो हदकी हाइल बताई ट्रामास द स्कीम जी तोरकाना मणिपुर पुमदा लेरिबा मयाम ड्रॉप आउट मयाम जे लोइन लाइक मखा तम हलका ने पास हयनबा हाइबजे कोई स्कीम ममला आना होजिसो ngasi tharmadra saru yakiba health minister El Zenda Kumana Congress party na wangang bada tungmang yingla gangang biu election ni matamda yamna election ni matam yam wali miyamna nungsi hangi hairabadi wakai ngang bagi mahuta matam khara tumina laibana fagani khali haina akan muwafam phongdokre mahangna makha tarduna sahi tara manga lengak pairamba Congress party na loisin mangamnandaba thabak kaya BJP na lusingba lengak asina telaba matam asida loisinduna miyamda sinabada kari akaiba leibage politics tawbada yam hanthaba thakta politics tawhaningde Congress party na BJP lusingba lengak asigi politics asi angang ni haina lauramba yai adubu haujikti nahagi matamni haina su phongdokhi Congress party na BJP bu maral siduna media dangang ki wafam sing adusu state asig lari lai suning thina hairaba mui sing nadi taning lamloi khalli adugi saruk lengak asida hena kanagada bu wafam sing suggestion tawbirak pada lengak asina taram oksagani haina phongdoki loinana lengak asina sing amasong manung hanjina laiba mafam singda waliba medical facility sing hapkatpa ngamnanaba MPSC ki khothangda doctor kaya launana bu honari haina so Zenda Kumana makatana phongdoki
मोने जे खु अंगांग नि हरम बे ना नि हरम बे दे गवर्नमेंट से ना नातन पुले हरम बे बटोग दे होति ना हागी मतम नि अदुना सिदे जे तोइसे येबिउ को अखोना साबा हौर मबो ngaptele adu मोने मना लो बे तो हागो मुसी यम तनिम दो फ्री पोने मुदो it is cheap politics am होंगो मखुगी राजनीति नि अदमान तो सुम हुनरगदी तोहन हुनरगदी मोछि पानी कुछ पानी येबिउ को मोने न हारगदी आइसु हागे मोने सागे सारा में साबग लेदना मोइ लेप में अदो अखोन लापदी मपंगन में अखोन सादना कोई संगारी ने ना हार में मोइ कई खुंगते नि सिनि अब सिगुम से याम मेच्योर कोई हेदना मसाना सब खले कांगु चिंगना सिगुम मखल अंगाम चन ngang दो मान मखल वाय टीवी गुम मखल की मयाम ताबे मखल की मीडिया के अचो मखल की कनो मद सिगुम ngang बसे मखल मुन्न खन कांग में तानिंग मोइ हेले Education is department employees sing the Hiena Kodong Sana Bagidamokta. Digitization of Service Book Ngas Education Minister Radhi Syamna launched Tokre. Education Department is sending Ngasi. Bauporada Laiba Pangtok Patorum Aduda SSG School Suspan Amadi Sanaminasi Haiba Project Su Miamda Sinaki. Tharomad Education Minister Radhi Syamna Service Book digitized over Asina. Service book verification amadi employees sing service verification gap laikiba kaya ado matam sana khangdokpa ngamlagani haina safongdoki tharomadar SSA gi project ani adu palladuna mangna service shiksha abhiyan SSA gi makhada school khongup sing pidriba sisu PBU haina mahirui singna demand tawrpadagi khongthang asi lakotpani masigoma thabak asi voluntary donors singi matingna lokhatpa ngambani haina safongdoki lunana sana bahaiba sisu angang amana inkhalakpagi matung inna Haijen bada tangai fadaba leiban asingoma project asisu launch tawani haina makna makhata ki thoromaduda school khongup amadi sanapot kaya su mahiru singda yanthoki as principal secretary Vinit Joshi IAS council ki chairman M Mahendra ACRT ki director M Meena Kumari education AS ki director TS Kiran Kumar Singh kayana ngasge thoromaduda saruyaki Wajasing ayamana digitize tawbasi makhui phanaba mayami phanam ne haibasida chingnaba kari leibuno khangde chingna leibsingi concern ojasing na hairisna digitize tawbagi sira directorate officer lakho laksina bharat dingi yawai akoi na hajira madu bidu problem ma solve tawrage lakoi darda leti ara khomji laga akoi JDO na officer na toraga sira tawani then amukna mayam makoi second ani suba issue mai concern sina service book si sira leiragadi mang ragadi kanan dai te puni mang ne mang ne adu concern le ragadi scan da hora kan only scan kan ta hoge adu matung na noi hana le mang dum thumjage aga problem ani mo solve tawre adu still moi pickle ho hai bada reservation le bi mong to adu na ai officer le bi ka koi department officer sing na finish to bio Niyongi wangmada turil mapal sin sajin bayum kai sing lengang na takthokpada laire ina khunba misang sanga thiroi haina water resource department WRD ki maikai de ki fongdorakli loinena water resources department manipurna irrigation amadi flood control sector da ahen mamiyang thamduna state asigi ithailau khong fagatna bamadi isingi saw ngakthokna ba thaurang kaya paikatna honari Directorate of Public Relations DIPN Sinduna Lieutenant Satariba Manipur Government ki Department ki Makok Thong Official Singa Paumi Sing Unabagi Thoramda Wafam Singasi WRD ki Chief Engineer KSS Pritamna Fongdokibani Moirangkhom da laiba DIPR ki complex ta pangthoki ba Paumi Sing Unaba aduda WRD ki Chief Engineer asina makhatana Fongdorapada Lau Singu Tawbana Maruba Sinpham Odiba State asigi economic ki phibamda agriculture na yangin saru oiduna lakli Lau Singu Taubada Hena Mai Pang Sangsin Mangamnaba Hausi Fabada Mezo Amasong Medium Irrigation Project Kaya Manipur Government na Paikalakli Project Singi Manungda Khuga Multi-Purpose Project Dolai Thabi Beris Project Amasong Thawal Multi-Purpose Project Panmayai Lunena Saukhalabagi Matungina Missing Yamkhalapamadi Lam Laisilaktaba Nong Kahena Subadagi Isingi Sau Thokpa Kayadagi ngakthoknabasu department gi maikaidagi scheme kaya implement tawduna honari maruwaina nongju tha laktringi mamangda hauzik paikhaliba turel tengbagi thabak asisu loisinba ngamnaba honari haina su makhata ki Department masa mayam apagi singkum na leidaba ki mang mangala mayam leidaba masi mo reflect tongaba matam kra ising jo saure na ko thalok ke bandawa sadutana apagi no jo matam le ising ji properly ba sina ba ya na wa thanna bi oro irrigation oro aduna na ki water set area mayam ji develop to ko
तौबदन तना से कोई करी प्लान था भी है ये कोई मनम से पानी इधर लगी ना सीगा जो वाटर सेट मार्क से कोई का का तो भी है अदुगी लाइन जो कोई डिपार्टमेंट में आदमी मानरगा कोई अदुगी जो यातम संजय की ngasigan is season da Information Technology Department gi Additional Director N Divena Triple IT ga khusam naraga Manipur da Cyber Security Center ama linkhan ab honari haina phongdoki mahakna makha taraduna Mantri Pukri da leiba IT Park da BPO R&D amasung software development yauna tongan ba thabak kaya pakhat pa hore lunina Common Service Center mafam kaya da thamdana online service ki thabak kaya miyam gi damakta mai pakna pakhat pa ngamle OVC Scheduled Tribe Scheduled Caste Singi Certificate so online ki kuthang da tanthok pa yaba ki khudong saba pire E-District Application ki makha di Department mapan gi tongan ba service kontra manga online da phangan bangamle haina phongdoki lunan Department asina school gi level da mahiru sing da cyber security ki matang da awareness program kaya pikre haire tharomadu ga mari lenan impact news na hangba wahang amagi pakum piraduna Additional Director and Divena phongdoki bada Metropolitan City Singda IT Department na Road Traffic Control tawbagumna Manipur so IT Department na Traffic Signal amadi CCTV camera gi control tawbangamgani haibagi thajaba phongdorki adamapu state asigi oinadi Home Department na paiban housing fawbagi oina IT Department na kut thingzindri haina so phongdoki wo hojik akhoi department se kitan district level ki footprint number la bena hoje akhoi da su yamna akhoi ki sakti singale hai ta district kuding akhoi informatics officer mun lei ramina department sina mainly akhoi na tawriba activities di two sector hai ta information technology da amana akhoi e-governance ki matang da ma ade amana akhoi ki industry ki matang da ma normally traffic or nasai even CCTV se home na handle to hai ta hoje camera me ama so to gere no mase dum home na dum ko ki pai ni to de du ni kana ro ko de pi ji hai ta akhoi IT department ki ga sai tau hai do ka de ready ne ko de to le dum hai ready so capability zoom lai ni hai ta ko after si har na si de ne application software apne adu install to na hardware install to na adu management monitoring ki wari hakne ji high level da si policy decision na what hai ta Leivas ki Prime Minister Narendra Modi laktuna hodokadori basa mamangarak suba Indian Science Congress mafungfana pangthok nanabagi damakta sem sablo silakle Mega University ki manung sana Manipur University campus manungda Zoga Department amasung Prime Minister na sangagani haina Manipur University ki Vice Chancellor Professor Adya Prasad Pandey na phongdokre fanbayai Reaching the Unreached Through Science and Technology haiba team da Mega University thas ki tang tara tarukta ki hauraga tang kun faba numit mangani subna pangthokadori bani University ki manung manguina na ngasi Manipur University Court Hall da pangthopa paumis ngunabada Vice Chancellor na State asida ahan bo ina pangthokadori ba lemjaningai oiraba University da lebak asigi amasung malim ki tongan ba mafamdagi mioi kayana saru yagani Exhibition asida malim ki saknareba novel Laureate Ahum Haibadi Dalai Lama Professor Muhammad Yunus amasang Professor Hiroshi Amanona Miyam da Maruina Mairu Singh Wafam Kaya Thamgani Komalapak Main Stadium Yauna Manipur University campus Manungda Satagadoriba exhibition asida sar yagadoriba delegate Singh Laifam Sapam Matiksana Pinabagi Thaurang Loshilakle exhibition asida Nagaland amasang West Bengal gi Governor Sar Yaba Lakani Haike Exhibition asi pangthok nabagi damakta leibak asi university tarukna apply tawbada Manipur University asi khalakpani lamdam asi ki chauthok chengai oigadoriba exhibition asi da industrialist policy maker novel laureate researcher technocraft scientist educationist amasung mahiru singna sar yagani haike Six universities applied for that because it is a very prestigious function. So most of the university want to organize it. Manipur University also applied for that, and luckily we got it. This is a good sign for this university also, and this is prestigious conference for us. For the first time it is being organized in Manipur University, and scientists, so many researchers, professors, students, children, women scientists will be coming from each and every part of the country as well as from foreign countries.
Manipur Lenga ki Health Services Department ki makhada MDS na Thawal District Hospital Complex ta Saba GNM School ngasi hawno bi matung in Health and Family Welfare Minister Jayanta Kumar Sangakre Sai khuding nurse nifu puthok na bagi pandam lenga asina lengkhat liba GNM School asi hawkiba kumjali sini taramate tarani thoi dagi Saba hawrkibani Sanga bagi thoramate Health and Family Welfare Minister Srial Jayanta Kumar haikibada Manipur dagi puthok kiba nursing asi mapan gi mafam khudimakta demand lai Masin aikoi angang singda thabok sangnabagi khudong sabadu piri ngasi sangari school asida nupi masa singtagi oi hostel amasu yauri school asigi lairiba awara passing atama matamda hafsinduna school asigi class haurgani haibu wafam su minister na makhata na fongdoki ngasi ki thoramadi rakhetgaw assam constituency MLA Nahapam Indrajit Manipur Lenga ki health director Dr. K Raju amasung CMO Thawbal Dr. Jayanta Kumar su saruyaki B7 Singba Manipur Lenga nga lepaletina project kaya sangariba asigi matangda Congress Party na media da thamkiba wafam sengdok laduna Works Minister Thongam Bisos in haikibada Congress Party na lauriba ngangliba si matam sangna lenga pairuraga amuk paiba phangogdabagi ngangbani loinana Congress Party bu sallamsa angawbana poisen sienduna auba khudingda waibani haina praman tawraduna karigumbada mafam sadana wairabadi masi tekani Masi Tiktringaida Tumin Labu Hainasu Karim Nakre. Kangpopi district Manung Sanba Mayang Kang Ningthau Famda Nauna Sakiba 33/11 power substation Ama Sangabagi Thoram the Wafamasi Pawagi Tausu Puriba Minister Fongdo Kibani. Mahang na makha taraduna Manipur Lengak na handak sangari loisang kaya yauna project kaya si Congress Lengak ki matamda sarambani haina lauri basi achumbani tawbadabo Congress Lengak matamda project ama sabada sahi tara kun hena sanganduna loisindi haibasi su achumbani asigom loisinda leramba loisang amadi project kaya sangaduna miyamda khusinaduna sakot thorang ki thabak paikhanaba honabani mingsat pambagi sangabandate Congress na matam sana loisinduna sangaraga miyamda khusindaramba orabadi mikhalda candidate hena kaduna lengak pairamba yai madumakti tahogdabana mikhalda maithiduna lengak paihogdabani haibasi ningsingba sungani haina su Congress Party da singnaki Statehood Pankraba Matung Dagi Manipura Karama Party na Lengak Pai Haibasi Hena Kangnarabani Adabu Karama Sakot Taurang Taurama Krabge Taurong Krabage Lambi Thong Kayayamna Semnam Nabage Haina Hangladuna Congress Party bu Politics Guhan Tok Kangdabagum Tauri Hainasu Mahna Makataki Minister Bisos in High Political Situation Kangdana Iho Hona Congress na Nganglib Asi Ikaibi Lengak Pai Dabagi Taupam Kangdana Makoi Masel Hongnaduna project kaya yang silibasi thagat ningaini asumna makata na awarapa kaya yang sinduna asumba puthok labadi loisinaleriba project kaya sengbo sagatpa ngamlagani media da ngangbagi mahuta forum mamada debate taunasi maramaduna ruling opposition haina hunabagi mahuta afaba poktak piduna lamdam masiba hena chakhona bahona minarasi amuramda ngasi sangariba power substation asina mayangkhang ningthaupham khaktanatana Yum Tangnaribu Kulni Panda, my Fangalagani Highness Paladuna, Miangi, Lanni Kanduna, Ngak Senbi Highness Apil Tauki. Sangari wishing Congress na coming in Matam the Sarambang Actani, yes, a coach Haram de Hajaki with the Sanga Japani, Aduga Kun Ibadi project Amas Habamatam that Sahi Tara Sang Bachahi Kun Kunsang Bachahi Manga Sang Bache, Chi Mamang the Lotion Biramadi. Hena Pagatabani Habani, Murushan Vidamaga Sanga Vidamaga Pradamiam, the Pusin Magadi, Bochuyam Kadan government to Paramboyai, Maduna, Torum Dabdaki, Pelek Dabdaki Praja, Singina, Pale or Gibini Hasim to Lingsang Bat Sungani, Mama Anga, Sanapatiki, Hospital Kamang of the piece at the Maram Lapa, the Sangaki, ISBT, City Convention, Manipur Miangi, Akogila Lepo the River Assembly, Masi Prajamiam, Loy Kanghoe, a coin Havan Kanaway. Lotion given a Karamana lotion, Salaiba, Hobody Canal, Salaigina. Adugasu, Amu Hairi, Loshalaga Sangana. Adana Mokoji Karino, how the Congress parties, Sabina Mamma, to their voice. Mission for Integrated Development of Horticulture Scheme Makada, Androda, Retail Market Set Ani, Lunana, Kairawama de Bishop Kendra, Rural Market Set Aningasi, Horticulture and Soil Conservation Minister, Townhausen Siam Command Sangakre. Horticulture and Soil Conservation Department Gimiang Makada, Nong Sanga Riba Market Set Sing Asina, Manung Hanjin Labor Mafam Sing the Labor, Mu Singi, Settlement Loan Ahoma Amapurak Naba, Namlagani Highness, Minister Townhausen Siam Command Fondo Cre.
Minister Siang Kumar hai lamdam asigi miyang gi punsiro lamadi setmilon phaganabagi pandam anoba lengak asina honaduna lakli horticulture amadi soil conservation department gi maikaidagi su Imphal dagi khara manung hanjina leba mafam singda lawmi sing setmilon phaganabagi pandamda market set sangaragi loinana lawmi sing bapungning thawatuna soft loan kaya piri Nong hangdoli market set asida miyamna yumda thaba mana masing amadi mahi marong sing Imphal satrabasu yonba yaragani nakalamoram da andro kairaw masung Bisnupur haiba Assembly constituency singasi yamna phajaba lam koiba singi panthungpham mafam oiba ngasi nong hangdokliba market set asina maike edom da leiriba miyam da hena kanabu oiragani hana minister na thajaba phongdoki andro Assembly constituency ga retail market set ani adu ngarang phung amadi huikap ki Huikap ta sanga ki loinena kairaw gi oina market set adu lamboi singda loinena Bisnupur gi oina kwasi phaida sanga ki bani Laiba lamdam dogi laiba imai ben sing maruina inglaiba na sing da thabak suning bi wa culture ama laiba magoi gi ima isi ite me amdana ana pa kaithen do lamdam do puthok me amdu matam mafam da yolaga da semlot phanaba amadi laiba Ima sing na sia sing yo report mayam sing adu masa masoi ba na inglai ba sar sar mayam na uraka na thabak suning ba worker sama leina ba adu laiba da khoi khudi maksi nisa de thatong leina ba thabak suba no magi hainabi amadi government na thade scheme mayam sing asi direct oina khoi lai praja sing phangan ba pandam da khoi kathen sa amne kathen sanga amne Lalibam Master Amangada Leva Asi Prime Minister Narendra Modi na Mantri Pukhida Haipai Rani Gaidilungi Mitam Hangdo Kaduriba Amadi Rani Ma Complex Sangabagi Thoram Lamdamasiki Miyamna Saruyana Bakavi Madas Association Kaman Apil Torkli Kakulong the Leba Kavi Madas Association Kamai Office the Pang Toki Bapang from Mamada Association Asik General Secretary Ranjita Golmain Fongdorpada Association Asi Hek Linkalakpadagi Association gi aning apama khodimak lengak asina thunganduna lakli adabu haukiba March tareta complex asida kawi furuki nat ki oiba sana pathap ke thoram amata yaudana khinkibagi damakta say nabakhara thoki thongado association asina nungnangba fongdorakli adabu hiramasagi matana ngarang state minister nongthomam bineng unaduna wari sanabadagi ayaba mapurakle ngasi ayuk association asige loinana Zeliarong union gi ahal singapurna nat ki oina chana pathap ke thoram pangthokri haiki loinana state government asina complex asig awara papuna mak athuba matamda yengsin birakani haibagi thajabasu thamlakli pendaba phongdopasida honorable CM na kabui madasta thajaba piraki matam limited oiba maramna smaina tawjakibni adubu ima sing sobirano Lighting gi thoram do tobiyabado tobiro haibuda lighting gi thoram pangthokre chief minister na kabui madas ka unaki bada thajabat thamjaki bado prime minister chatkhraga wadhauriba semgadorba miyam do semgani haibagi assurance pibirai kabui madas ta pibirakpase honorable chief minister nasu aikhoida kama miyam da thajabat thamjaki bado thabakta pangthok jagani haibasi thajai thabak oina pangthok piu Hokiba Master te Imphal district manung sanba yarepok top sing thagi nongpok pan thoibi haraubagi lairoi nimita tangkhulam adinurabigi lairoi komaida thokiba thaudok amada khunai asigi inat ki sana kanglon bu singdaba manba amadi ningsing bathok traba matamdagi lairaklaba lai haraubagi masak thiali haina lining thau sanamai temple board ki serlamada hairi loinena thauramadi tangkhul sariba amadi nurabi saribi animak makhatan lai harauba yahondanaba amadi mitai gi lai gi thauram amatada yaubu yaroi hairi Matung Tabada Lai Haraubagi, Permission Lining Thau Sanamahi, Temple Board LSTV Dagi, Launaba Sukhangalakli. Lai Haraupam Kodimak LSTV na Yang Slagani Haina, Sierra Sinamaka Tarkli. Tiangnopal District Motor Vehicle Check Post MVCP da Nupi Amadagi, Chaurak Lupa Koti Ani Makai, Anigi Matak Oigadaba, Heroin Amasung Brown Sugar Fagalkre. Ngarang nung telepong ahom makai ahong miniyang kaisat pamatamda Tiangnopal District Police amadi Tarantoi Suba Assam Rifles ki apon matim amana Tiangnopal District ki MVCP dagi heroin amasung brown sugar pudun lakpon nupi adu fakibani Parabami adudi Thawal District manung sanba nungu wapokpi pangantabi singkha lekai dagi mayang mam ongbi tombi masa devi sei homputaro mapureba leikhadraba madamangol ni hairi Mark Mori dagi Imphal tamalak pamarti van registration number MN06L7859 da tongduna lakibani hairi Motor Vehicle Check Post MVCP Tiangnopal de van adu singningai oiba mawngda lakpa dagi Tiangnopal SP
Dr. S. Ibomsa Singha ki ming makhada Technopol ki OC Inspector Zone Lamkang amadi DSP and Surat Singha ki lusing duna Technopol District Police amasung Taranthi Supa Assam Rifles ki apunba team amana tiboma ki thabak sathabada rice cooker amada heroin gram sohum yankhai taruk amadi brown sugar gram sanitara yauramani hairi hairiba polam singa sigi mamal saurak na lupa koti aniga lak yankhai nipan lising humpu oigani hairi hiramasigi mata na Technopol Police Station FIR masu sankri hairi Master Tarukta Prime Minister Narendra Modi amadi Union Minister Kaya Lak Kadoriba asigi manguinana Lokhatpa Sexil Thawarang Sarkama Oina Ngasi Imphal East District ki mafam Kayada Tibama ki thabak sathakre Imphal East ki DSP Operation RK Saklemba amadi OC Command Inspector B Lungthang Wi-Fi Lusingba Tim Amana Ngasi Ayupung Mari Makhairom Taba Matan Imphal East ki Mantri Pukri da Laiba French Colony Muslim Colony amadi Lobuk Laikaida Tibama ki thabak adu sathakibani Operation adu nupi chama futra yauna punna mioi changa nifu gi verification sathaki maduda well out ama yauna mioi tarahumdoi masagi saktak se sudabagi damakta fagat ki makoi singadu makhata bohang pohang satanaba hangang police station da sinaki Hauzi matang saida break amatan lawjage break matung da Theatre Olympics ki sargam oina Imphal da thas ki tang tara trukta ki kunwari fawa da tongan ba theatre plays sing ulagani haiba ki paw amadi Manipur masung malim ki tongan ba I paw sing puduna laksage impact nes po ming ta da lebio break matung da taran oksare hauzi makhata ba paw da Malim ki thak da pangthok liba Nipalak suba Theatre Olympics ki sargam oina Imphal da thas ki tang tara trukta ki kunwari fawa da tongan ba theatre play kaya utkadori Flag of Friendship haiba team da pangthok kaduriba pangtholiba Olympics asi sei asigi haukiba February tang 13 hauduna laglib April tang 9 fabaleba asigi city 13 numit yankai matoni subna sathagadabani Theatre Olympics asi da malim tongan ba leibak tagi lakpa artist sing yauna lebak asigi artist listing ahum henban saru yaduna tongan ba drama show samanga amasung ambience show chatret henamiam da khudol tamgadori Imphal gi Shrine Playhouse Chorus repertory da pangthok kadoriba Olympics asigi mangui nanangase repertory asigi pawmi singa unabagi thoram amada pangthokre thoramadra saru yaki balandam asigi saknareba theatre director Loitongbam Dorendrana lewak asida ahan boina pangthok liba Olympic asida landam asigi saknareba theatre director Ratan Thiamna artistic director oina asoba thaudang lawri English ngama chama pamfitra hom doida director Ratan Thiam yauna Greece ki saknareba theatre director Theodoris na Siamen Oidana Delhi da International Theatre Olympics Committee semdana Olympic asi satarakibani hariba Olympics asibu lebak asida purakpa haiba Ratan Thiamgi manglan ngasidi mangphaungnare Olympic asina contemporary theatre gi masak hena thogan madanatana saknareba theatre oja singdagi ingkhalaliba artist singna khangjinbada kanaba kaya sana kanun sing tamahuna ba soba lambini hainasu fongdoki mafam satuna Maharashtra na singba Odisha na singba atai Bharat ki mafam singdagi Bengal na singba ki tasu laaga sida akhoi Imphal city sida chorus repertoire ki the Shrine Playhouse sida lila utpira aduna akhoi masel ama unariba sagatnariba artistic production sike pau phawdoknaba connectivity ama semnaba exchange of thoughts exchange of ideas through the medium of theatrical activity through the medium of artistic creativity adu utpagi achauba thoramasi pangthokpa matamda akhoi Manipur su saruk amba phangjabasi akhoi yamna laibak phabani masigi mapung oina sinbiri basina National School of Drama na masigi maipu nana hona biraga Ministry of Culture Government of India na masida changba senpham na singba ayamba senpham puthokpidana wholeheartedly thamu yauna Ministry of Culture Government of India na masigi maipu nana under the aegis of Ministry of Culture Government of India this grand theatre event is being performed here. Moredagi Imphal tamna lakhiba mioi anidagi khudeng thabi da leiba taranthik suba Assam Rifles na sana kilogram ahumlom fare farami ani adudi Brahmapur nahabam Vishnu Lapam lairaktagi Vishnu Lapam Romel Kumar Sarma sayangkai apokpa idubu sanabasung Brahmapur Mangjil Kongma Road mamangdagi takhil sangbam sawba Sarma say nipumapan apokpa ibobine
Impact News ta phoma paw da makhoi ani singa sinimidang waram ecovan registration number MN06LA0922 da tongla ka lakpada khuding thabi Assam Rifle Sek post ta khamduna sek tauki singnabadagi makhoi ani na tongla ki ba sandal adu phaktok tuna sek torubada sana gi biscuit taranepan yauramba thengdara bani hairi sek post adudagi makhoi ani bu pharaba matungda taranthi suba Assam Rifles ke kangbu aduna more gi customs preventive force ta sinakre Manipur ke border town Morieda Sagalakliba integrated sek post laliba master amangat Union Minister Rajnath Singh na sangaragani integrated sek post asi apun malam eka kuntrani pan 10 ahum mari savani Union Home Minister ki khongsatta marilena Morieda security akanba 60,000 slahot pahukre kilometer samagatara sangba national highway 2 bu nauna koilasu thakre lunena sangaba nangnanaba ICP da akan mamongda thabak paikhatli adubo impact news ke report yauna pawmi kanum amana sangsenduna yenglobada ICP gi man building gi ayamba thabak paikhat paloiba malabaso complex asi sangpham oriba gate ti sabaloisindari mapandagi yengbada building asi international standard ki structure oina ure aduga approach road singsu ningthina semjille Media Council Mori ki kunmari suba mapo common thoram pang thokre council asgiloi sangda pang thoki ba thoram adu sar yakiba technopol gi ASP Dr. S Ibom Sana furup kaya gi tongan ba civil organization kaya town asida leibana furup masel gi marakta tangdu laitana leibagi asobon lambi ama piri hairi nakalamurom da hairi ba civil organization sing asi leiram drabadi police amasung civil administration singna town asibu sakhat naba masung tangdu laitana leina ba thabak thoram kaya mai pan sangsin ba ngamli bani haina su fongdoki Manipur ki border trade ki maru oiba mafamama oriba Morieda traffic police unit thamduna mathau tawba hokre traffic police unit adu Tengnopal gi DC case Ragumani ASP Dr. S Ibomsa anina haudoki traffic police kita mathau tawba haudopa ke thoram adu da Morieda leriba organization kaya gilu sing amasong mihut sing susaru yaki organization singilu sing ba singna traffic police thamba aduna mafam adu da gari sathok sasin tawba da khodong sabada thoklam khodong sa da thoklam adu hantalagani haibu wafam sing su fongdonaki Manipur da leiriba amasong sanglakliba migrants sing khangdonaba National Registers of Citizens ki thabak paikhatlanaba gi damakta matang da khanani nakre kharinaba adu apun mairikpa ki mahiru sin panglov All Naga Students Association Manipur amasong Democratic Students Alliance of Manipur de samna sinduna Sanabadi district ki Katomai khulda pangthokibani Katomai Youth and Students Office da pangthokiba khananaba adu da mahirulup ahum asiglu sing mamadi mihut sing cultural activist ningthauja lancha Artics is Simi Yauna, Tongan ba Miwi Kayana Sar Yaki. Khananaba Aduda Rimski Biostatics Department Head Professor Dr. R.K. Narendrana, Problems and Prospect of NRC, Updation in Manipur Haiba Hiram the Wanganki, Hiramadra Dr. Narendrana Wangang Laduna, State Asida Mitopna Kai Hena Sangsilak Padagi, Social Culture, Racial na Singba Hiram Kayada, Nungai Tabatokali, Matamasida, Lamnamasda Lariba, Ariba Matam da Gilerlaba, Mui Singidamakta, Constitutional Protection Piba Haibasi Matautai, Assam Dadi, National Registers of Citizens Thamduna, Mui Million Contranitu Dasim Mapan Register, Tauropuki Manungda, Million Taramapandi, India Ginagarik ni Haiba, Kankre Haiba Wafam Tamki, Khanaba Aduda, Silang Liba Yaurib All Naga Students Association Manipur President said Satsangna. State asigi singamasung tamda migrant sing na masing yamsilakpadagi asoba akiba malakli orali ba phim masida mitop sing khangdokpagi matam amata ngairaba upai oigadoriba National Registers of Citizens asi state asida thabak oina onthopada kari sangani haibadu khananaba pangthokpani haina fongdoki total population of Manipur. Nepal dagi 38.9% sangai, Bangladesh dagi 35.2, Myanmar dagi 21.3, others dagi si sangai have census ki figure, census ki figure is it is not reliable.
but government of Pomamina, Sisu Akuna record number in the way of when we see some Pomadraga, as I'm also doing. Me top Havise, Yamsile, Mashi Burma the issue, Bangladesh the issue, Nepal the issue, Atopataga the issue, Indian state, Atopia, the Changlak Miamse. Mashi, Aquina President checked out the Ragadi. Aquina si Pang to a noble subject nate. Si Hana the Gitor of ne. Government responsibility logo of ne. Community Miamse, Ishagi protection. Later, and apprehension labor state na Mating Banga of neighbor. Lamdamasi Noma Kang and a totally monopis in the Sataba, Mute Minay, Mihat Mipun Singh Asigi, Wakat Pam Uriba, fast track court crime against women Gizas, Transfer Taukraga, District and Session Zas Infal Ispu in SARS when a Puhanmaki Taungasibo, Kanglake Park Women Welfare Association Kawana, Chirulamada, Nungnamba Fongdorakli. Fast track court Asigi, Matik Sarab Special Zas Amataba Matamda, my neighbor Singh Authority na Tambina Baso Puning Sing Selakli. Nomai Singh Singkong dagi nunga madilay park pektok pa nga sidagi hauna tingzil lehay na Northeast Youth Organization Sanjembam Maikay dagi thamlakli. Infal East ki manung sa na nongpok Sanjembam dalay riba Nomai Singh Singgi Singkong dagi mesin asoba sisinaduna nung pektok pa madi Singh asigi matak thangba Singmay dagi saruk dagi Singmi Singh na pamlaw una bagi damakta. Paktak na Singh Kokthokpa asina Maikay adongi maruway tutorial ama oriba Singgoy tutorial gi pibam haininga leitan sokali hairi. Orili ba pibam asina Singh Thaktagi Sentarakpa Laipak na tutorial asigi kongnung thengan matanatana isingi quality su sijinaba yadaba makai hantahale amadi tutorial asina low pali ba low parili Singh manga henbagi maraiba kari oigadagi haiba khangmanga mandri haina su Nungnang baso Fongdorakli Loinana Hiramasida Forest Department amadi Pali Balengak Asina Ataba Matamda Mieng Sangmina baso Puning Sing Silakli. Reserve Bank of India ki direction amadi guidelines ki Makada Ministry of Corporate Affairs Government of India na Apex regulatory body ama oiduna Panthoibi Housing Finance Company Limited ki Makada subsidiary company ama oriba Panthoibi Nidhi Limited PNL da Public Limited Finance Company amadi amani haibagi certificate pirakre hairi hauki February kuntarukta Pirakiba certificate asigi ngaklo makada housing Panthoibi Nidhi Limited na fixed deposit recurring deposit amadi monthly income scheme na singba deposit scheme singi khodong saba miyamda fangalakani haina su Panthoibi Housing Finance Company Limited ki managing director Thoksom Hemona market office chamber ngasi pangthokiba pawmising ona mamada fongdokre amadi company asina hana pidun lairiba khodong saba singi matakta loan against property loan against fixed deposit amadi gold loan ki khodong saba Leregani Haina Sutamki. Panbay Hariba certificate asi Manipur on Handak Panthoibi Nidhi Limited na Panglak Liba Asina Ahan Bani. Panthoibi Nidhi Limited Sigi company sisu it is the first one in Manipur state. Magi Kanaba Miam the Pijarakadu Shikaino Kitang Samlap Thamjage loan against property LAP mortgage loan Aduga loan against fixed deposit gold loan. Loan की सरुक तक कोई न प्लस तक सिंजर का दब से डिपॉजिट की कलम दा फिक्स्ड डिपॉजिट रिकरिंग डिपॉजिट और सेविंग अकाउंट सिंबा तोंगान डिफरेंट स्कीम सिंग मथंग पाइकत चरगनी पांथोबी ग्रुप ऑफ कंपनी से सिदा यावरिबा पांथोबी हाउसिंग फाइनेंस कंपनी लिमिटेड अदुगा पांथोबी माइक्रोफिन सिदी अक्रॉस द कंट्री एकदम एक्सपांशन तब यारे प्राइम मिनिस्टर लाकदरिबा सिगा मांगोइना नंगासी इम्फाल वेस्ट की पुलिस तोंगान बा मफम सिंगदा थिबम की तबक सथखरे पाउना बाजार की लैला शॉपिंग कॉम्प्लेक्स नॉर्थ एओसी द लैबा होटल सिंग मणिपुर यूनिवर्सिटी का अकोबद लैबा लंगथाबाल मंत्री खोंग अमदी लंगथाबाल कुंज अवांग लेकाइदा थिबम की तबक सथखी कैसांपात असु असर वोक सिंग सेक तौबदा होंडा एक्टिवा तोंग लाख मियोय अनि सक्ताक से याउदबदगी वहांग पोंग तौननबा इम्फाल पीएस ता सिनखरे Nupi Sama Safar and Nabaki Pandangasi, Kwakta, Tingel, Women's Handloom Mamasung Handicrafts Cooperative Society Limited, Ki members Singi Mafamda,
फिसा कोन मरी सोशल वर्कर टीएस शांति ने यंथोखरे फिसा कोन यंथोपकी थोरमदु मोइरांग केंद्र प्रोग्रेसिव फ्रंट MKPF ने सिंधु बिष्णुपुर डिस्ट्रिक्ट के मोइरांग असेंबली कंस्टिट्यूएंसी के मनुंग सनबा क्वाक्टा थिंगेल द पांगथोखिबनी थोरम अदुगा मरी लेने सोशल वर्कर थोंगाम शांतिना फोंगदोखिबदा मोइरांग केंद्र के लेरिब नुपी समाज असि साखुनबगी पांडमदा अमदी ngasi फिसा कोल मरी असे यंथोपनी लोइनना फ्रंट असिना मोइरांग साखुनबा होनबा याब खुदिमक होनखिगनी हाइबसु फोंगदोखि मियान मतेंग पांगबिसु हाइरि मोइरांग केंद्र लेरिबा नुपी समाजबु साखुनबा यादि हबगी पन्नमदुदनी अखोइना ngasi चंगसिल लेबसे अदुगा आइ नोइदा थमनिंगिबसु आइ मोइरांग केंद्र प्रोग्रेसिव फ्रंट आइ इसामकसे मोइरांग केंद्र युक्त कथो बिसा कबनी हबरो पुतनबीदमतदी करम कलागिदमता अदु मखोइ नुपी समाजगी सोसाइटी सिबु चौखलदन नतना नखोइ नुपी समाजो अवांग थांता पुखलनो होनबदा नखोइ पुनमकी थौजानदो नखोइ पुनमकी होनजबंदो मही याददा अखोइ बुसु साउना माइ पापो हेन Kombi Municipal Council के वार्ड नंबर 8 अमसुंग 9 के वार्ड डेवलपमेंट कमिटी अनिना खुसमनदुना ngarang legal awareness program ama Citizens Welfare Association Kombi की conference hall दा पांगथोखरे हाइना Municipal Council असुगी चेयरमैन खंगलकले Manipur State Legal Services Authority na sponsor तौदना पांगथोके बतरम अदुदा मियोय चाम यांखै हेनमन सर याखी अमदी crime against women याउन तोंगान तोंगान लम कया दे resource person कयना मियामदा awareness पीकी हाइरे Coalition Against Drugs and Alcohol Kadana Landamasi May Kabani Samaru Fang Mutanaba Manipur Tongan Tongan Bapam Singda Satarap Awareness Program Sarkam Oina Nisana Kunai the Piba Saiting Amasong Masibu Ting Badamiam Taudang Haiba Hiramasida Miam Oiba Mifama Mangarang Bistobo District Manum Sanalaiba Ulomaka Bamon Mando the Pangtokre Awareness Programado Kada Bistobo District Committee Fadibi Road Stance Club Amasong Utlomaka Fadibi Road Women's Development Organization na puna kusam na dun na pangthokibani mifam adu resource person oina sar yakiba case Sunil na miyoy amana drug sujinabagi mawong matawgi matangda miyamda santuk na khanganki Amara ngasi lup asin ngarang khombong bazar dagi yungau amasung yungang kaya fagat kre ngarang nungtil pung ahum khairum taba matam da kadagi masing yamna ba thong sina khombong bazar da leiba sa hotel sing da sangduna drive satha bada kingfisher bia mapan Indian made foreign liquor bottle ani yungau liter sani kunthra fagat bangam ki fagalaba yu singado kadagi thongbi sing na khombong bazar da mai thaduna amasung thugai da mangan kre Manipur Liquor Prohibition Act 1991 sanaduna dry state oiba state asida tongan tongan ba bafam sing da yu phongnai amasung marang kaina phangan ba asi lengak asibu ikai ba pibani athoba matam logi matungina yu yoliba ma di songliba mafam singa sida lengak oiba akan drive sathana basu apel torkli Turel Kongnung Sengba Taba Paikalibasi Achumba Kongtang ni Adabu Samro Bazagi Miyangi Amatangai ba public toilet asi Matam Karagi Oina Tugai Biganu Haina Samro Bazagi Nupi Sing Apel Taurakli Masi Samro Municipal Council Gimiyang Makada Samro Bazada Kaitel Fami Nupi Sing Yauna Miyangi Mifam Ama Pang Tokre Mifam Madana Turel Kongnung Sengdopaki Kongtang Ama Lokali Libasibu Takat Pagalunena Samro Bazada Laloritik Tauriba Nupi Sing Amatangai ba public toilet asi Mangan Kiba Tarabadi Kaitel Asida Nupi Sing na Kudong Sada kaya mayok naragani public toilet ase Samaro Municipal Council na mafam amada semdri phawba lenga na thugai biganu haina so appeal tauri si thugai ga di kaithem bhambi mayam je wagai songai jing mayam pulli je khoi yam wa ne ba masi nupi mayam di khwai gi ikai sangoi hang ba du woi dori ba si thugai bi ga di adu na mafam kachin ko ya thi ba da adu na mafam du laite sida ama langbi ni councilor na hai je si loi babuk da di si thugai bi ga nu khudong di am thi ne khoi si je akoi gi che kendra ahum ne ba langthaban kendra ne wanghui ne Lilong Kendra ne Kendra ahum sigi koi kaithen sida loi karak pangak tane ba aduna mi thok ti yam banina toilet sida seasonary ban masing je chuki matik yang re ba aduna si je mafam ma happy di ba da masi hek thugai gre ba akoi adum loire adum akoi councilor leita ba yare ba aduna yarga di koi municipality buju nungsi biu hauji sanamagi pauda Taram the Superstar Level 7 Village Open Football Tournament ke Lucky Star Asan game song kyang ge FC ani semi final sangkre ngasi football tournament se ge ahan basana ke quarter final the Lucky Star Asan bigaina ngairang bam FC ba panjil ahuma da mai thi ba piki match asida mai pakrab Lucky Star Asan bigai ge sandaroi Y James ke Surjit amasung L Ajit Kumar da panjil amam sanki sathari ba tournament se ge ngasi sana ke ba ani suba quarter final da na kyang ge FC ge sandaroi se Bipin TS Kiran TS Ranjan A Pradeep Kumar amasung N Milanjan na panjil amam sanduna
aduna BFC awang khuno ba panjal manga ani damai thiba piki awang khuno Youth Development Association awang khuno maya lekai na sinduna mamang thagi tarani pandagi association asige sana bungda sathari ba tournament asi da team kunna league match sing da athoyen tanaki hayang ahum suma samari suba quarter final match sing sanagani Football Gazen Committee amasung Southeast Development Organization Center ani khusan naduna football training program ma pangto lagani hairi Imphal East ki manung chana laiba Set Dog Club Kongba khunau dovi lampakta sathakada ba sahi taruk te taramari fawda laiba angang singi oiba training program asida international football player TS Bungo masung grassroots leader oriba TS Nautona masung S Nausana takpi tambigani thaudang logani football training program asida saru yaningba angang singi ma pasingna Football Gazen Committee amasung Southeast Development Organization Center dagi akbar khangla yagani swahiri Taruk Suba T20 Maniba Veteran Cricket Tournament Nauria Pakhlakpa Sporting Association Kha Imphal Mai Pakre ngasi Model Higher Secondary School amasung Oriental College ki sana bonus sana kiba cricket tournaments asigi tari suba lekta tos ngam kiba Nauria Pakhlakpa Sporting Association Kha Imphal na betting hana sana duna match asigi apiba over kunda wicket tari turaga run samani phon nipa loba ngam ki inning asida Bogendro na ball yankai mapan ga run mapan lauki match asigi ani suba inning sana kiba Sajing Cricket Club na match asigi apiba over kunda wicket tari turaga subna giran sam kuntraum de khak loduna match asi run tara manga da maithi banangki inning asi da Bikram na ball kuntra ni panda run ni putari lobangam ki ngasi sana ke leg match asi da run marif mapana bas wicket ani lobangam ki ba Nauria Pakhang Lakpa Sporting Association Kha Imphal all rounder Bogendro na man of the match takre Manipur Veteran Cricket Association gi makha da satari cricket tournament asi da timni pan saru yari hayeng tournament asi gi pan sob lekta model club bisinga makha masung Cookie Sporting Club Lambulel ani lamba taunaragani Marisaba MCA played cricket tournament Eastern Sporting Union Wangkai Mai Pakre Manipur Cricket Association gi makha da Langthawal Pub Ground Sathariba cricket tournament sigi ngasi sanak batara soba match ta tos ngam kiba Wangkem Youth Club Thawal na betting hana sanak kibada match ka apiba over kuntra manga yodana over kuntaruka ball anida wicket tara turaga subna giran chama ka lobangam ki inning asida samurong na run nipuma toy ngakpigani samungon rani phuma thoi lauki match asig ani suba inning sanaki ba Eastern Sporting Union wangkhaina over tarama pan ga ball amada wicket home kak turaga mai pap geran chama amadu lobangam ki ngasagalik match aduda wicket mari amadi out oidana run kontramat lobangam ki ba Eastern Sporting Union wangkhai all rounder Sankarna man of the match takre cricket team kunmatuna sar yaduna sathari tournament sig hayang sanaga da batarama subalekta TCM DC thongjo masung ipsa singa mathak anina lamba taunargani Hauze arobada monopawun pizari Prime Minister Sangaram wani haina thaurang tauriba Dolai Thabi Beris asigi Kenel Ningtina semdingaida Sanga biganu haina akoida di miyamna lenga ki mafunda thamlakri Larik tama fangdaba angang singri education ki mangal pi bangamna na ba education scheme ama master amnga fabagi man da lawko lagani haina minister na fongdo training Education ASK employees sing it about the digitization of service book loin in school suspan amasong sanami na sihaiba project sing education minister na hawdokre Information Technology Department Triple IT to kusam naraga Manipur da Cyber Security Center ama linkhan na bahonari haina fongdorkli Amasang Prime Minister Narendra Modi na hawdokadoriba sama mangarak suba Indian Science Congress ki damakta same saba loisilak lihan na Manipur University ki Vice Chancellor Adya Prasad na fongdorkli